Image PAODAM yang tabri basung bu yumnam Anuradha Debine Kongna Krumzari Housing Marawiba PAODA From Science to Global Action Habiramda World Ozone Day 2025 Thorum Pantokray All Manipur Working Journalists Union Ge yang Kaimatri Subang Mapokuman Thorum Pantokray Prime Minister Narendra Modi na phondong bawa phamamadi IDP singa pirimba thazaba aduna iranga se kuina labi yaroi Prime Minister gi wafam thabak oina tuna pangthorakani haibagi thazaba lai haina hanagi Chief Minister NP na haikre Loinana Modi lenga na laibaga sedege drugs maru phangna mutana baware blore haina Home Minister Amit Shah na phongdokre House of Sanani Bizari From Science to Global Action Haiba Hiramda World Ozone Day 2025 ke thoram pangthokrai malengi mafam kya da pangthuna bukum environment and climate change government of Manipur amadi Manipur Pollution Control Board na sinduna porpat laiba environment and climate change ke opesta pangthokiba thoram maduda Directorate of Environment and Climate Change Manipur ge Director Dr. T. Brajakumar Manipur Pollution Control Board ke Member Secretary Dr. W. Roshan, Directorate of Health Services, Manipur ke State Northern Officer Dr. Y. Niveda, DMU ke Environment and Science ke Assistant Professor Dr. Lingmabam Sanjoy Meitei Amadi, Directorate of Environment and Climate Change, Manipur ke Joint Director P.S. Vivekananda Sharmana, Adhoiba Mithunglen Singho Aina Sarugya ke Tharamaduga Marilainana Environment and Climate Change ke Director Dr. T. Brajakumana Phongdorokpada Ozone ke role se ultraviolet rays sing ngak thokpa radiation ge maisa ngak thokpada mateng pangli adumoina ma ozone ge layer matam ge matung inna patharakpana myoiba ekhoida skin disease cancer thoklapa yabage akiba adu chauna leide chabagi sangge hengalapa asine sangba kya tholi loinana sangal use plastic yamna kanaba ama oragasu aikhoina seasonaba haitaba masina akoibada mosilakpa asina microplastic kaitharakpa masina akoibada mosin batana tana hydrocarbons release Tarutuna ozone da akaiba pirakpa ase thingnaba honaba mathau tarakle masi punaba ase thingnaba honaba da state as the ladiba skunda amade college singda green inauguration program kya haudokpa mathau tarakle micro pathan bade amating song pangini lona climate change ki impact on song la kan the plastic pollution Chandin the World Ozone Day 2025 ke thoram pangthokre ngasi malimsen bathungna pangthokna riba World Ozone Day ke thoram Chandin District Headquarter da leba Secretariat Community Hall da mai pangna pangthokre ngasi ke thoram da Sri L Nandakumar Singh DC Chandin Dr. N Manan Maite DFO Chandin Muhammad Firoz Khan ATC Chandin Mr. Francis Thamdok President CNPO Amadi, Mr. David Boyes, Vice President Naga Hohona Matangsina Sebges, President Amadi Gasopo Honor Singh Oike. From Science to Global Action Haibathimda Pangtoki Batharamaduda District Level Officer Singh, Village Sep Singh Amadi, Salhab Group Ke, Member Singh Punna Mio Chamaga Kunomna Sarugya Ke. Ngasigi Tarunga Marilainana Dr. Anamunan Maite DFO Chandina. Haudok waron piriduna haikibada mioiba aikhoige akoibage saktambo singna rupana ngasidi hiramba kudingda aikhoibo question ba haurakle sogle sangma chama panda humbom draw humdoi adwaidage khangba haurakiba ozone hall malemda hingliba jiba kudingda asoba singnaba ama oirake Adubo sogle sangma chamapan marputare ke September ke tang tara turukta Montreal da famkiba United Nations ge mifamna ozone kansi haina laukiba waraki matung ina sogle sangma chamapan da marpudara mari dege pangthokpa haukiba World Ozone ge plant ase ngasidi malim sin mathungna pangthokle ozone da ase aikhoina
nungsike molecule million tara lobada molecule million anina oxygen ni aduga sumnatagi molecule ahum khakna ozone molecule ni asugi am kidaba ozone ta asina stratosphere da leiduna malemda leidiba jibasingbu numitagi lakpa ultraviolet ray dege ngakthok aikhoibu hingali adubo aikhoina asabadege kannanaba seasonariba air conditioner refrigerator na chingbage maru oiba refrigerant ama oriba chlorofluorocarbon dege thadorakpa chlorina ozone gi kuyombo pathanduna jibasingda mangningai oiraba 310 to 80 nm ge ultraviolet ray mapung phana ngakthokpa ngamdabadege lengli paliba jiba khudingda cancer cataract amade hagsangge ngakthoksanabage sakte induna makal makha kya ge chaitheng pirakle ozone layer patharakpadage ultraviolet ray hena p3bida changlaktuna aikhoigi nungtege seasonariba uwa plastic fabrics machu sink makal kya ge polam sing basum angalai aikhoina ozone layer patharapa thingnaba honabana malenge global warming busu 0.5 degree celsius thingbangam gani panari haike gas obonage waram piraduna david boys na haike bada ozone layer kanbada authority na so ozone depleting substance thingba change amade praja sing na so makhoibo yariba makhai seasonaba hantahanaba honagadabane save gas ke waram piraduna sri anand kumar singh deputy commissioner chandena haike bada aikhoina ozone kan se hairagadi uwa thasanba amade sustainable development romda mai onsen basange haina tengeba miamda appeal tawke status da haukiba pung kharada nong suba leplabasu thokliba isauge phibam phagatbagi mami udri tonga mafam kaya amukai hena isanga thumsilakpa na miamna mi painari haukiba nume kharani da sukiba akanba nongna maram bodaga turenge imai patokpa amade torban kaibana ichauge awaba khamthena mayonare ngarang khetrigauda iren turenta torban kaibana maram pho oiraga isauge asoba awaba ama mayagna tuna lakibani masagi matung ka ngase ayoka anganbadadi Zanims DC Imphal East Porumpa Police Station Modern College yauna tongan ba lenga ki loisang sang so yauna ising na tumsin ba hokre hauze miam ge ana layenge amade atoba maphampa amasu oriba Zanims dai ising tumsilapana maram boiraga makatana head na khudong ka thirak ba paikhat payaba thabaga tharam singh pakale haina Zanims ge hospital ge medical superintendent location na phongdodakle MSTB ga khanana unaba amada mangna hai ngarang numidang phawba thoidokpa ising thumbage mami taramdre adubo ngase ayuktage Zanims ge akoiba campus sink ase mathang ising thumjalapa horakpane mamangda amuksu ising isawna marambo oiraga oikiba kudong sataba kaya sengka adudage ngakthongnaba amadi anaba sengka lying satabada kudong ka chanaba marilenaba authority sengka tanaduna paikapayaba thabak sengka paikapa haure haujuk phawge oinadi ana lying da kudong ka chadabage wafam leitri adubu Zanims ke gate ge hauraga ising thumsilapana chatok sachanna kudong sadaba amadi adumak mayongnari phungdokhe the electrician sing nasu power si interrupted lainana ba generator sing update toraga akoi ready da thami adi plus akoi gi main wire dagi main line da lakna bagi su akoi engineering department ka khusam naraga yam kan honari hojik baki di patient care da yam kanna adu tawba thingba khopadi leitri tawbadu bo akoi precautionary measure leraga all the departments khudimak se akoi alert oina thamaga mayam da suffer tawdana ba akoi kan difona jai Manipur da numeta kharani asida nong leptana chubana maram phoiraka ngarang numidang ka atheng bada mayang Imphal maibang consent mayai leka da sarana phete samamuke mathakta ipota paurakpadage mayang Imphal turent maibam anige tainaba litan thonga yarumdaida
Tingenta Karapodagi, Yumsing Amadi Farm Kia, Ising the Tumsing Crape, Isingna, Yum Tumsing Kiba, Aduda, Miokiana, Awabakea, Mayung Nediba, Kunza Singna, Turen, Torbanda Bunker Satuna, Ing Yarektuna, Wana, Kangliba Asige, Yangsing Hongsa to Oina, Ngasi, Wabaga, Assembly Constituency, MLA, Usam Debena Laktuna, My Bumper Ising, Kaipam Aduda Koina Satuna, Yangsing Crape, Luinana, Ising the Tumsing Kraba, Wabataraba, Mio Shinga Haktingana Unaduna Warisana K. Madugi Matunka, Pomisana Hamba Wahangi Pocompiduna, Emily Usam Devina High, Wabakai Kendrigi, Yamna Labuktiva Taudoka, Harigadi, Handaki, Lagliba, rainy season Asadanonga, Leptana, Tabana Marampo Iduna, Taban Turendaki, Ising Jantarakana Marampo Iduna, Kendra Asigi, Irong, Maibam Consent, Uchiwa, Nastau. Tela Kong Irong Kunam na Chingbada, Ishingna, Asoba effect B day. Adumo Namak Haiba Turin Singa Asi, Ngarang Powbadi, Kaibagi, Mami, Takidabani, Adubo, Ikang Kongodana, Maibang Consent, Liveline to Oediba, Maru As Yamna Soba Fort, Johum, Jamri Muke, Jangda Karapa Asina, Lamda Masada Ladyba Yum Sing, Isingna Tumsenduna, Yumda Mi Pauba, Labi Yadaba, Asina Marampo Oidaka, Laikai Asida Duke Matiga Awaba, Mayonaba Asi, Marilenaba, Department Singatanaduna, Tawayaba, Tabak Sing, Taunaba, Angamatagta, Honazage, Highness Upondoke. Oidigo, which are Komatanda, Opa Udabatuba, Kiva Mamika Ulse. Sinamara Morkanda, I don't put in Villa, Koyangang. Yang public yang masuk aku ini lagi Inauguration processing, Inauguration processing, baru coaching processing, usiwa processing, ada usiwa nasa processing dah. Sehingga pada ini tunggu lagi, bora pihak kan main, rakot kan orang berdeh. Ada tu mahu jatuh na, aku ini sih semula baru coaching ni, jaga sih dah. Asal apa pucung sabi you, bapa mama, kaya kan dah. Yung kutingan luar ni tuntun mana mau kan dah. Kaksing district ke Sangmaijing dege arong nongmai khongwa phobada Impal Turengi isangke ingmai ka hena wang khalakpadege Turenta pathokpa mafam sing Labian by Enterprises ke proprietor Dr. Ilangban Amikumarna JCB ahum putoktuna Turenta Lairai thon bage thabak chathakre Turen Lairai sem bage thabakado ngarang dege hona social worker so eriba Dr. E Amit Kumarna Chatharakibane Panbayabadi Manipurge Tungan Tunga Mapam the Toliba Isau Asege Manung Chana Ngarang dege Hyanglam constituency ge Manung Chaliba Sangmaijing dege Arong Nongmai Khong Pauge Tungan Tongamba Mapam Singda Paksana Turenta Pathurakibane Masana Marampo Oidaga Laupong Kya Ising Tumba Amade Ngagi Pam Singda Ising Changba Horakibane Amaramda Dr. Ilangbam Amikumarna JCB Putoktuna Tudenta Lairai Shink member ge Tabak Jathaba Asegedamak Maike Sungge Miamge Maike dege su Thagapa Pongdorakli Haukiba September ge tang taramari dege lamlai kendra ge sana chabi som dege takthara kiba isingna kendra asge tongan tongan ba mafam da ising thumlakpa leptri haina lamlai kendra ge MLA ke as ibom sana izauna sohalaba khul singda tengbang pibaga marilena na phongdorakle MLA na lanai oina cheng alu thum thauna chingba khudaki oiba tengbang polam nongrent awangka leikai nongpokak sing chalo lamlai Yorobung Kuno, Yorobung Kunzau, Sawombung Kabui Kunzau, Sawombung Tongkong, Itam Nungoi, Kara Somna Chingba, Kulgi Ichauna, Soglabai Imong, Jamri Rom da Mating Piki. Tengbang Polam Pi Bakamari Lenana, Emeleke Ibom Sana Pondorokpada, Lamlai Kendrege, Sana Sabidege, Awangda kilometer Tararom Chalaga Leiba, Chingpai Dege, Haurakpa. Laima Kong Turenge Maruge Sarukta Nong Kanna Takibadege Sana Sabe Yang Popidege Hauraga Impala Ukru Lambi Paring the Leba Kulpunamag Ising Tumsilaga Lakiba Ising Gentopampa Laitabana Lamlai Chalo Kara Sompa Yorobung Kuno Yorobung Kunzau Sombung Kabui Kunzau Amade Kara Solna Chingba Kulisingda Naishinduda Lady Lady by Isinka Ase Irin Turenda Takadaba Adusu Irin Turensu Imai Wang Banamarampo Edaka Tabangamdri Asumna Maike Asomge Kunza Singna Tengnariba Obakia Asigi Yanglaka Mahke Maike the Gingasi Cheng Hawaii Tau Amade Alu Yauna Polamkia Asimatic Pangmani
loinana handaka lamlai maikaida toina thoglebe isau ase makatana thoktanaba jing kong thopage thabak ase khudaktagi lepio amadi tampaki miyamna su tureng khongnung ka amadi iram nalada lam khopsing ningbage thabak amata tawbigano lenga ke maikaidagi su asigum mathodok ase makatana thoktanaba paikhat bayaba thabak sing paikhanaba honagane haike aduna koi mayam jina sigi maram singse khangmin na buka loinana koi iram nala ture na singba khong na singba singse yadege phunjan ba masida khopsan ba kaido gosi to aga iram nala ji phunana leihna ba tawwa ma changi aduna mayam namasi khangmin na buka loinana koi siu mai sing isau si thoktana ba hona minesi haina ai mai kaidege apil to All Manipur Working Journalists Union ta Amzul Linkar ki basahi yang khai matoi suba mapokumon thorom ngase Manipur Press Club ta pangthokre thorom pa aduda hanagi minister MLA Thongramp Biswajit Amzuge President Asamba Bhakta Thangmabang Kendra ge MLA Khumuk Samsoi Kishan ta amadi EJM ge President Khogendra Khomdramna mathangsina thoiba meeting thoromapo amade akhanaba meeting lenoina Amzuge mapokumon lakpage iroinana laikhidraba amzuge founder member oramba amade manung matam sadana laikhidraba I pauge lamda thodang loramba singge ningsing yumbi journalist memorand pillar da highlight katna ikai khumnabo utke loinana amzuge ground floor da nongna semlaba laikhidraba singge mitamda highlight katke Tharongi manung chana laikhidraba amzuge founder member singi imong manung hanagi union asige thawpuramba sengka amadi media firm singi editor singda khudom pot tamduna ikai khamna otke tharongi atoiba mitung land gi waron piduduna MLA Besojana hai lebaki oiba aruba hiram keada pomi singe asowa thodang lai maramba asina thogleba thodok wato kudemak asingba asumba thedoklaba matung miyamda marik sumba paudam pinaba honaba tangai phade handaki prime minister ge kongsata kari hairami amade lamdam asige wato singe matangda kari palame haibe sing press information te bureau PIB ge english translation da momotana yauri thogleba wato ga se aruba amo oibana phongba haiba yaba natraga pummaga haigadaba wafamba haiba keyasu leigane phungdoke ngasagi thoronggi sarukama oina numidangda Manipur Press Club ta leba journalist memorial pillar da miyamna leikhidaba singge mafamda ikai khumnaba utpa oina maira katke Sinate, ada ahoma porapang amna bakona mina vibe che akogi ngasigi mirol gi ko tangai phadarba tawde other responsibility ne ai banjuma ada ngasai phataba phaba amuba phibado puna makcho puraga chatpa hai je akogi daita ne hai basima ko khangna ba darkar lai aduna phataba dusu aphaba olhan bang amna ba aduga akoi phata poto aphaba olhan ba sumdaba du asumba olhan ba aduga phajadaba do phajaba olhan bang amakanda ne koi society gi phajaba posak ama lakador posa du olhan bang amna ba koi masen punjan na chi masida ran di dola doli gi tv ga no awa ko on jargadi amage allegation to bono Liamai Imphal Market ngase Idean Club Sagonban Tera Kaithalda hangdokre Liamai Imphal Market Committee na sinduna pangtopa kaithal hangdopagi tharombaduda N Biren Singh former Chief Minister of Manipur Awangbo Nimai former Minister MLA Sapam Kunjakeshwar Elias Keb Singh R Machundobo President Liamai Naga Council Manipur KH Chingkhai Luangcha Chairman Liangmai Imphal Market Committee na thoba meeting akhanaba meeting lensing amadi tharomapu aina sarugya ke tharomaduga mari lenana former Chief Minister and Biren Singh na hai lamdam asida irang leirabasu chakwa thorangi thabak sing ngasi su leptana paikhali amadi irang asiga mari lenana Prime Minister Narendra Modi na Manipur da laklamba matamda phongdok lamba wafam amadi IDP sing da piramba thazaba aduna irang asi kuina lebe yaroi Prime Minister amage wafam thabak oina thuna pangtholakani haibagi thazaba lei mauna hai mapandagi changlapa mitop singna aikhoigi lamda lebe yaroi amade karisu tawba yaroi haina Prime Minister ge khongsata Surasampur da governor na phongdolam kiba wafam sing amade local south government da thamlam leba wafam sing larik laisu haidaba singna amadi TV discussion famduna Praja Singh min mai panghanaba honariba singna wafam sing asikumna nainabiyo
asengba politician ama haiba ase ngasi amati hayenge mirongi damakta thabak toba luchingba sengka adubuni adugumba luchingba masenga yamlabadi ngasi manipuna wariba ase waramloi lamdam asida irangkya thokrabasu ngasi phawba chakotharangi thabak seng leptana paikhali masida natna elegant immigrant singna border state oiriba mafam singda demographic imbalance ama purangnaba honeriba asige matangda paleduna asamda phongdol lamkhiba wafam singka amadi kanglada idp singku unaduna piramba thazaba aduna irang ase kuina laiba yaroi prime minister amage wafam thabak oina thuna ontholakani haibagi thazaba lai phongdokhe aduga khoida akhoi unity leitabagi mami ma yam chauna mapan da tai adu my earnest appeal to the academician, intellectual, social activists, politician ullamata manipur gi yamna aruba tanjani na akhoi wangang gidre haidi ngang ba yada ba matamoi thabak da sanga da ba matamoi ngang ba du lona akhoi khanaraga laiba ki ba pone na akhoi Kadazete Youth Welfare Association Club Wabagai Kadazane Sidnuna Lamdam Asige Tabang Santa Loidina Mapoge Nanglokada Changjakraba Ipaipu Amade Alam Punamaki Damagda Tabang Mapuda Ngamzaba Haile Kasaduna Langban Haisoi Katpagi Tharampang Tokre Taramaduga Marilena Club Asige Zane Secretary Gate Puriba Nangmaira Pampa Binantana Pundura Kibada Lamdam Asida Tungan Tongamba Miokia Amadi Laita Laira Praza Kya Laibina Laikidraba Ipa Ipu Singe Mapamda Langman Haisoi Katpa Amadi Jara Tamina Basu Ngamzatabakea Yauri Punamaka Siyang Zadaka Laikai Asige Apun Bagi Oina Tharamase Punapangto Sabane Tharamasida Laikai Asidige Atopa Laikai Amadi Lamdamba Kyada Yumnak Sagai Ongkrabi Nubi Kya Sulak Biduna Laikidrapa Ipaipu Amade Halaman Singda Hailai Katpa Yawirapa Gidamaktasu Tagapa Pongdolaki Haukiba Kumsi Lisingani Kulumdoigi Megitang Ohumdagi Hona Chinkuki Jo Kangloki Militant Signal Lusingtuna Separate Administration Ge Demand Tauratuna Maite Puruki Micham Miam Hatpa Yumai Tabanaching Bagi Iranga Hauduna Kuntak Lanchi Hanbagi Pipampama Hausage Iramdam Asida Mayuneriba Asi Laksan Binaba Lamdam Sida Tungkoina Sandi Puruknaba Akan Batabaka Paika Pinanaba India Ge Prime Minister Narendra Modi Laklibane Haina Yamna Awang Batakta Miamna Thazaba Thamduna Laki Prime Minister Modi na Manipur gi lemaida amutang khongdak biraktuna Miamna Hosik Mayonaraga Lairiba Hingsagi Iranga se Matam Chupagi Oina Kohanaba Thabak Pakhap Pirakani Haina Khanaramba Adu Thasigi Tang Tarahumdoida Prime Minister Modi na Churasampur Amasung Imphal da Laktuna Tunga Tunga Mapamanida Miamda Wangangamba Matamduda Manipurda Hosik Mayonaraga Lairiba Hingsagi Irang Asigi Maramda Karikomba Wafam Machet Amapawa Palamdana Project Khara Jatra Hulamba Aduka Project Kharagina Sangaraga Tumina Hankiba Haibasi Manipur Miamgidi Numit Thana Lairibanga Kai Kangwamdana Lehoragadaba Pendabagi Numit Ama Oiragani Haina Foundation for Rural Urban Development Manipurgi President El Tomana Pongdorakli Hena Pendriba Amana Prime Minister Modi na Manipurda Laglamba Matamda Chahi Ahumlom Surakadaribi Irang Ase Kohanaba Honaramadi Laradana Irang Asige Maramda Karikamba Wamachet Amata Haramdana Matam Chadaba Akanba Nongzo Puraktuna Manipurda Kangautuna Asobe Ichau Kudoloina Pirambadage Pau Marik Sumna Mapanta Satlaba Lopampari Lisangkya Isingna Laksan Halamduna Hingsagi Irang Mayuk Naragaleriba Manipurgi Miamda Hena Awaba Piramliba Asine Haina President Asina Angapagaloina na Pendaba Pongdorakle Jingi MLA Singdi Masagi Purukandaba Yade Haiduna Thauna Phana Songtokuna Mating Pudoktuna Separate Administration Ge Demand Sawatuna Wanganglagli Adubo Tampaki MLA Singdi Lingzent Manabasulaite Aduga Masagi Purup Kananabage Manipurgi Integrity Ngangnabage Matangda Mayek Sengba Makanthi Thokpa Wapama Matapongdopasulaite Haina Tomana Pendaba Pongdoragli
मियाम गी लुसिंगबा एमएलए सिंग लिंगजिन मनपियो कम्युनिटी संगे मरक्ता सो अखोय मसेन मरक्ता पुसेन खोइजेन तिनरसे नुंगसी चाना हिंगमिनरसे मतमदुदा शांति लेरबा चौखलबा इरमदा मणिपुर अमा संगत पंगामगने हाइना माना फोंदोखे हाइजेनिक उद्योगों माइगेरगी तसिंग नायबदा अचुमा तमदा वरसन प्रोग्राम तबदगदी नेपाल की पासतो होई सिजु मनिपुर लावबे की एमएलए सिंग नाउ सिंगलो कोई पसे पुजल लगा मनिपुर कल्लो मनिपुर खंद्रगदी कोई पुलक मांगदे बता रहे हैं सिबोन प्रेसिडेंट होई लमदम असिगी इहौसिंग अमदि साना खोनबगे लमदा मांगजिन थाना सरुगी यारिबा इम्फाल ईस्ट के वंखै खुनौ सोइबम लैकाइदगी लैबा सिटीजन्स क्लब के चाही हुमफुतरेट सुबा मपकुमन पांगथोक्रे थरमसिदा वंखै असेंबली कॉन्स्टिट्यूएंसी के एमएलए थंगजंपा अरुण कुमारना अथोइबा मिटुंगलेन ओइना सरुगी यादुना नौना साकिबा क्लब असिगे एक्सटेंशन द बिल्डिंग अमसु संगादुना मियामदा खुसिनकी लोइनना क्लब असिबो लिंखतपदा अचौबा थौदांग लौबिरंबा लैखिद्रबा मेंबर संगे मफमदा हैकलेक तमदुना इकाई खुमनबो उठके मदुगे मथक्ता नेशनल थाक्ता मना लौदुना स्टेट असिगे मिंगसट पुरखरबा लैकाई असिगे सनरोय अनिदसु कुदोनपट पीतना पुनिंग थौगके थरोमदुगा मरि लैनना एमएलए अरुण कुमारना हाई क्लब अमना मणिपुर खुनादा लौरिबा थौदागा सिगमना चावी सना खुनापदगे हौरगा लैकाईगे ओइबा इशू के रबसंगना सरुग्यादुना असोइबा कया सुमथोकपदा नतना चौखथरांगदा माई ओनसिनदुना थबक तौरे लोइनना लैकाई अमदा मयाइका बसिंजाक मुथनबा होनबदा नतना हौरक्लिबा नहासंगबो लाइरेक लाइशु अमदि सना खुनाबदा पुशिनबगे थौदांग लौरिबने मसेम सिटीजन्स क्लबना चाही हुमपुतरेट असिदा तौदुना लाक्ले मरु अइना लैबाके ओइबा अवाना तारकपदा क्लब असना सरुक्यादुना लाक्ले मरम मदुना खुनाई अमा चक्कबदा क्लबना लौरिबा थौदांग असिदा मियामनसु सोगपम थोए हना फोंदोके नाकलो मरमदा क्लब असगे प्रेसिडेंट नाउरेम महेंद्रना फोंदोरकपदा सिटीजन्स क्लबना हेक सपोंकिबा नुमित अदुदगे हौदुना ngasi पावबा सना कोनाबता नतना नाट की ओइबा कल्चर योखनबा होनबदा तोंगान तोंगांबा थबक थोरम कया पांगथोक्तुना लागली क्लब असिदगे पुथोकपा सनरो कया अमा ngasiди नेशनल गे थाकता सनदुना लमदम असगे मिंगजत पुरकपा ngamkhre लोइना लमदम असिदा थोकपा मतम गे ओइना इशू कया दसु क्लब असगे मियोइसिंगना असोबा थौदांग कया लौदुना लागले अमदी मणिपुरदा हौकिबा चाही लिसिंग अने कुलुमदोगी मेगी तांका ओहमदगे हौदुना ngasi फौबा चथरगलिबा इरांग असिदा अवाना तारबा मियोय कियादा मतेंग पांगदुना लाकपदा नतना क्लब असना कोनबा मफम असिदा खुंदारिबा मियोय सिंग असे कंगलफ्रो कियागे मियोय सिंगना खुंदाबा मफम फम ओइबना आइखोय मसेंगे मरक्ता थोनिंगदबा थौदो क्या थोक्तनबा क्लब असना असोबा थौदांग क्या सु लौदुना लाखे हाइखे मणिपुर क्रिकेट एसोसिएशन हौदोपगे चाही यांखै मपुंग फरकपगे गोल्डन जुबलीगे थौरम ngase पैलेस कंपाउंड लेबा सिटी कन्वेंशन सेंटर दा पांगथोखरे थौरम मदुदा बीसीसीआई गे ऑनररी सेक्रेटरी डेपोजिट साइकिया सगोंबंद असेंबली कॉन्स्टिट्यूएंसी के एमएलए राजकुमार इमो बीसीसीआई के एपेक्स काउंसिल के मेंबर खैरुल जमाल मजुमदार अमदी एमएनसीए गे प्रेसिडेंट नोंगथोंबम जिको मीटिंगना मथंगसिना चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइना सरुगिया किबग लोइनना एसोसिएशन अदुगे ममांगदा थौपुरंबा ऑफिस बियरर सिंग याउना नॉर्थ ईस्ट स्टेट सिंगे मनुंगदा लेबा स्टेट तरेके क्रिकेट एसोसिएशन सिंगे मिहुट सिंगदसो अचंबा कुदोंपोट पिदुना तरामना ओके अमदी एसोसिएशन असिगे सोबिनर अमसो फोंखे China da pangthokiba Women's Hockey Asia Cup 2025 da Hockey India National Team da sarugi yakiba Manipur sanaroi Kharibam Bichu Amade Sumant Thaudampa Anipo Manipur Hockey na Harautayamna okrai China na yumbu oiraka thasage Manga dage Horaga Taramari Pauba Hangzhou Leiba Gongsu Canon Sports Park Stadium da Pangtokiba Asia Cup ke final da India amade China anige marakta kanbal lamba taukibada China na panjant mari amada
चंदुना इंडिया ना माइथी हौरगा टीम रनर अप के टाइटल फंगौखिबने ngasi imphal ge international airport ta manipur hockey ge sanaroi anina hek thunglakibada manipur hockey ge president khoiram loyalakpa manipur hockey ge courses Romesh Chandi Kumar Renats amadi CEO Prameshwar yauna miyamna haraute amna opagaloinana atamba khudon pot piduna puning thawaki hockey India ge goalkeeper Sanaroi Karibam Bichu amade forwarder Sanaroi Shumanta Thodamba anibo taramna opage tharam duda Manipur hockey ge president Khoiram Loya lakpana hai Manipur hockey na ngasi phawda state asidege Olympian masing khwaidigi yamna puthotona lakli hockey India women's team na tongan ba lebak singe timbo maithiba piram laga finance changlaktuna Asia Cup ke finance da sanakibada laibak thibadagi China ge makuta panjant mari amada maithi hauraga runner up ta hokibani sports ki lamdadi China haiba Laibak ase grassroots ge hauraga sports ki infrastructure da aduke mate ka awang bathak ta laikre sport ki lamda India ka China ga lamba taunaba honaba matamda India ge award ba kyana piktale Manipur lehau da ge haurakhebi maitei chadura ani asina katopa amakalo inana handake Asia ka ba asida saraga yaduna mingchat uram puraktuna Manipur ge mai purakli bagi damak ngasige paliba lengak asana akan mamieng haiki apa sanura ni dagi amukta bisi chapta mating pangna tournament chapta national chapta aduga state ki salakum tam mating pang na to umbayam them state government ka ubiradi khoi padami adu Nakalamramda Women's Hockey Asia Cup 2025 ta Hockey India national team da sarugi akibe goalkeeper Karibam Bichu amade forward Sanaroi Sumada Thodampa anina phongdora kebada Cup asida Hockey India Women's team ge Sanaroi singna angamba thakta honatuna finite sangnaba amade World Cup qualifying ko oinana bige pandamda sanaba haurake adumoina final match ta India na China ge makhuta maithi haurabasu ninghana balaitana mathange lakadaba World Cup ke qualifying dadi angamba thakta honatuna ngase puraklipa mingsat asidage hana mai pakpa ima leba kidamakta mingsat purakpa ngamna bohna gane haina sanaroi animaki maike dagi phungdorakhe Modi lengana lebaka asidage drugs po marupangna mutanaba wareb laure wafama se second national conference of heads of anti-narcotics task force ANTF of states and the UTs ta wangangbada Union Home Minister Amit Shah na phongdokibani lesingane niputare de India na lam khudingda mangjan thaduna malemge number 1 to oiduna kanana su lebak manung de sanglapang ngamdaba secure oiba lebak am oigini hainasu Minister Shah na makata na phongdoke masagi damak nahana khwaidegi sauba asa oire makoina bo chapchana pirep laurabade oithongtaba haibadu amada leite lebaka amagi yumpham de nahane malemge mafung kharada lebaka amagi chakhalakpaga drug abuse ke singnabaga mari leinaba praja miyamna uri laibak thibade malemge oina drug supply toriba mafam singe manungdagi anidi aikhoige yamna nangnari maramasina masigi mayokta kanna thengnaba mathautari India bo mapung Pana chokpa lebaka ama ohena ba drug tage naha singe miron bo kan bahaibasi yamna maru oire ajobo lebaka magi yumpham na chingna oire narcotics cartels makal omlai ahan ba aduna lebake changphang khudimakta pusalakpani ani subana state ke entry point ta distributor ubani om suba aduna apikpa dukan singna yon basini makal om sigi mathakta achoba chaipu ama pibage matampo oire aina thasabada drug ke mayukta thabak laukhaliba daita leiraba officer singna kok chungsim minaraga achoba akanba action da amal laukhalabadi chaipu ase thengna bangamgane lebaga sege tongan tongamba mafam singda lupa crore lesing mari chatret marapatara mari rongge oigadaba narcotics mangakre haiki
Gaza City bu loksanabagi pandamda Israeli landmina ground operation sataragani haibadagi miyoli singkya city adudagi senthongnaba honari haidi sei contranitoi surabi anganga humgi mama oiribi Lena Al Maghribina phongdorakibada mayam thadokpa yamna nungaitaba amadi ningba kainingai ne Israeli officer amana mangonda yum thadoknaba phone tawrake makoina lairugadaba tent ama lainanaba mahake likon sing namduna yon batake Khanda Yonis Yonana Bachapada Punktara Chanke Madugi Bharana Shekels Lishinga Hum Chonga Haibade Pound Chatrika Kuntramanga Oike Kara Amasung Trucke Line to Loibanai de Israeli Prime Minister Benjamin Netanyahu Haikebada Hamaski Aroiba Achoba Stronghold Oideba Gaza Sitina Powerful Operation Sataba Hokre Misam Prazana Lapon Lambi Ado Rashid Coastal Rota Israeli Lamina Piri Lambi Adu Kakta Oibanina Yamna Chinma Mapam Oye Car Amasung Trucks Loiba Naitana Q the Lady Madugi Mataktage Yari Strike Chatarapgi Kudong Tiba Kiasumiam the Teneri Haidi Angang Mangage Mama Ama Oidibi Chahi Kuntrani Pansurabi Nibint Inat Aldina Haikibada Mapuroibana Mayum Tadong Drabasu Israeli warplanes na yumba Tadong Naba Chet Zaitrakpadaki Kiduna Mayum Tadok Lamlaka Chelake Hausek Sanabagi Pau District Hang Association Ziribam na Sinduna Mamangta August ke Tang Kundagi Hauna Ziribam ge Babu Parada Laiba Lamland Community Hall Kamba Kangsanda Ziribam Kasar Amade Halakandege Kankot Kumatoina Sarugiaduna Sanariba Taramanga Suba Let RK Lala Sana Memorial Max Kang Tournament 2025 ke Ngasi Sanakeba Quarter Final League Round Master SAYC Soroka Ating B Amade Yawan Club Champanagar B Panjan Taramdoi Tarahumdoi Panaduna Draw Oikre Hayenungtin Pungamataba Matamda Sanakataba Quarter Final League Round Master SAYC Soro Ating B Amade SAYC Soro Ating B Bika Sanagani Hausikaro Badamaroiba Pao Monepizadi From Science to Global Action to Highway Hiramda World Ozone Day 2025 Tharampang Thokre. All Manipur Working Journalists Union Gi Yang Khematu Subama Pokumon Tharampang Thokre. Prime Minister Narendra Modi na phongdong bawang phamamade IDP singda piramba thazaba aduna iranga se koina lebiya roi Prime Minister ge wafam thabak oina thuna pangthorakani haibagi thazaba lai haina hanagi Chief Minister N Birena haikre Loinana Modi lengangna lebak asidege drugs maru phangna muthanaba wareb laure haina Home Minister Amit Shah na phongdokre Imes PAODAM ngasagi de matang sedaloi jare meng tabiri basungbo amuka hana krum jare